Hello everyone, welcome to Urbashi's World. Durga Puja Bornumit ngasi se Manipur gi irang se lepan naide lan se am thuna to hanningi praja su yam ware lamna leiba khoi su yam thina wakhan se leita bham khangde marimata itilanau yumlon kairo ba Manipur da loina le hobanina tumham jabam khangde paw nungai taba se dum taraga leibanina ngasi Durga Puja Bornumit sida Ima Durga da Manipur se thuna santi puhanba ngamba ohanbiyu haina nizari ngasi se babagi that anniversary ne aduda yumda piktakna akoi family na haira kharaga chaluk macha makat ki kan ho nazari ngasi ge video se mapung phani yeng minarasi rajma red kidney beans rajma thongna bagi damakta nungdang dagi tingtho aga thaname green peas mangal mapum uti thongna bagi damakta nungdang dagi tingtho ame chana black chickpeas black gram ural dal sagol hawai na khangnaba animak se nungdang dagi tingtho ame ihan hana pressure cooker nataga steamer da chana black chickpeas ka red kidney beans rajma ga hana kam khat khrasi process se kara faster oina ba somdana bamboo shoots usoi se aina pana soi to e green peas mangal mapum ga usoi ga se phajana cham tho e uti thagat pa yarani pressure cooker natraga steamer da ising hape mangal mapum usoi green peas and bamboo shoot se hapaga pressure cooker da ngaktang kamhan khrasi uti thongna bagi damakta somdana chak thagana bagi damakta ai kitchen sing da cheng chamba hore anirak ahumlak cheng se chama ba matungda process se khara faster oina ba electric rice steamer da thagat khidoini darkar le taba excess water chi tho e chak thagalasi champut oina tawroi ngasi chakmai da carrot ka green beans ka steam tawna ba half khrage matam su save tawba chak su 10 minutes manungda thongba loira ani aduga carrot ka beans ka su steam tawraga loira ani makhum khumjalasi start ki button namgre white rice ka option da namaga chak thagat khre Girish agi chanupahanna hinjang kana sembiri tilhau semba loire tomato soiba loire aduga ngasi hinjang thongbada changadaba mana masing gaise man loin chamaga sem sari ne sisina bell pepper ga jalapeno ga ne ai kitchen garden dagi hekto iba ngasi hinjang thongbada hapna ba mana masing panbai season su loire sisina thai chilies ne morok te kitang sai ngasi hinjang thongbada hap ke tawbane fresh Girish hinjang semba loire amot pakon mayam se phengdo ine mama gi mating pangiba ma hoje kon phengba loisala e khang sahalaga tablespoon oil hape 1 teaspoon jeera cumin seeds hape tilau chanam sing morotek pa hapaga 3 minutes mok saute tau kisi off camera da uti sok tawre thum yangam garam masala indian spices half a teaspoon baking soda natraga sodium bicarbonate hapaga uti se minute manga sahon kisi Uti thongba loire phadigom hapaga garnish tawrasi our authentic Manipuri cuisine is ready Rajma sok tawna bai damakta tilhau chanam sing khamena sin bese 3 minutes saute tawraba matungda ngaktang cool down ta halaga blender natraga mixer grinder da thick paste ama semdorini boil taraba rajma duga spices paste duga 5 minutes muk cook tawre thum yangang garam masala hapaga ngaktang saholasi aduga phadigom hapaga loire Chana kahau ngaurasi tilhau chanam sing morotek pa hapaga 3 minutes muk saute tau kisi boil taraba chana se khang da hape turmeric garam masala thum taste ki matungi na hapaga 3 minutes muk kahau se ngau kisi chana kahau loire phadigom hapaga garnish tarasi our stir fry black chickpeas are ready Paneer thongna bagi damakta paneer se cube ki size sakak thoe bell pepper ga onion ga su off camera da spices ki paste ama se me tilhau chanam sing khamena sin bagi jeera spoon ama hape bell pepper onion fresh peas and jaga frozen peas se 3 minutes mo ngomina kisi of spices ki paste tune turmeric garam masala thum aduga 1 glass of milk hapaga paneer se 3 minutes mo cook tau kisi sana thongba paneer Gravy is ready. Phadigom hapaga garnish tarasi ai gas turn off tarage. Sabudana gi khir semasi tingthoba sabudana cup ama darkar lei low flame da
half a tablespoon ghee hapaga sabudana ga 3 minutes muk ngaumina doini aduga 8 minutes sangom ga thomina doriba sabudana gi kheer se kamaina semgani habagi recipe do in details ta agi channel da upload tawjagi bani please check it out sabudana gi kheer thongba loire dry nuts ta garnish tawrasi sabudana kheer pearl tapioca sweet pudding is ready Chaluk semasi off camera da banana leaf se phajana chamthoga kakthoe ihan hana chak tengkon ama hana hape steam taugiba carrot ka green beans ka se side ta hape ahan ma mathen se sagulai thongbani sagulai thongba se husband na thonga ine chaluk se ma thenga ni ne na hatho hatho tawringenda mana thongba mathen se video nam hodre ani sawa hinjang se na paneer sana thongba sangom ga bell pepper ga green peas ka sai thong ki badoni ahum suba item sina uti usoi ga mangal ga uti thongba ma mathel ahum sure next item sina chana kang ho stir fry black chickpeas sina rajma thongba red kidney beans gravy last item sina sabudana gi kheer pearl tapioca sweet pudding chakluk semba loire babagi katna bagi damakta it's a pure vegetarian meal a vegetarian thali prasadam chakluk we call in Manipuri चालू कर लगा बवागी खुरम्बल होइग्रे carrot ka beans ka steam tauba sabudana kheer chana kanghau magal ga usoi ga uti thongba ma rajma thongba ma sagulai thongba ga aduga last ta paneer thongba ni chak sareng hela ma ki khoi chak charage thank you for watching my video